ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦ 이자세 ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯁꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ 이자 ꯀꯧꯕꯅꯤꯅ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯅꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯣꯏ ꯄꯥꯕꯨ ꯑꯗꯨꯝ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯑꯦꯇꯦꯛ ꯍꯧꯔꯅꯤ ꯇꯧꯅꯨ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯉꯔꯥꯡ ꯆꯨꯔꯨꯞ ꯊꯛꯄꯗ ꯆꯨꯔꯨꯞ ꯃꯊꯤ ꯇꯥꯈꯤꯕꯗꯒꯤ ꯈꯔ ꯆꯥꯈꯤꯕ ꯑꯗꯨ ꯀꯟꯊꯤ ꯐꯨꯗꯣꯛꯇꯅ ꯁꯥꯎꯗ꯭ꯔꯁꯨ ꯑꯃꯃꯨꯛ ꯁꯦꯝꯗꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯗꯨꯕꯣ ꯅꯃꯥ ꯅꯄꯥꯅ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪꯒꯨꯝꯕꯁꯦ ꯑꯣꯏꯔꯝꯅꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯅꯪ ꯂꯥꯏꯅꯤꯡ ꯑꯣꯏꯖꯍꯧꯅꯤ ꯄꯥꯔꯥꯟꯁꯤꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯥꯎꯔꯛꯀꯅꯣ ꯀꯔꯤꯒꯤ ꯏꯊꯧ ꯂꯩꯇꯅꯤ ꯏꯃꯧ ꯑꯣꯛꯇꯦ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯀꯔꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩ ꯀꯩ ꯂꯩꯇꯅꯤ ꯇꯨ ꯐꯠꯇ꯭ꯔꯕꯤ ꯅꯃꯥꯏꯅ ꯆꯥꯛꯌꯣꯛ ꯅꯪꯌꯣꯛꯁꯨ ꯍꯩꯇꯕꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔ ꯃꯥꯜꯂꯦ ꯇꯥꯖꯥ ꯅꯃꯥ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯧꯄꯥꯕꯨꯗꯤ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯅꯧꯄꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ ꯇꯥꯖꯥ ꯍꯣꯏ ꯅꯪꯒ ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯤ ꯁꯨꯡꯂꯩ ꯅꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯂꯒ ꯅꯆꯥꯅꯨꯄꯥꯗꯨꯃ ꯆꯦꯜꯂꯒ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯅꯌꯨꯝ ꯄꯥꯅꯤꯅ ꯄꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯈꯣꯡꯌꯥꯗ ꯇꯥꯔꯦꯅꯦ ꯀꯝꯗꯧꯏ ꯃꯗꯣꯟ ꯊꯥꯖꯃꯥꯟꯇꯕꯣ ꯅꯪꯗꯝꯅꯦ ꯅꯪꯅ ꯌꯥꯕꯒꯤ ꯃꯥꯅ ꯈꯨꯗꯥꯡ ꯄꯥꯏꯉꯤꯃꯤ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝ ꯑꯁꯦꯡꯕ ꯍꯥꯏꯔ ꯁꯣꯡꯅꯤꯡꯉꯤꯅꯤꯅꯦ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯒ ꯀꯩꯗꯧꯕꯩ ꯄꯥꯝꯗꯕ ꯁꯥꯔꯤꯅꯣ ꯅꯤꯡꯊꯦꯝ ꯑꯉꯥꯡꯒꯤ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯔꯤꯖꯦꯛ ꯇꯧꯔꯒ ꯅꯪꯒꯤ ꯑꯔꯥꯡ ꯈꯧꯔꯥꯡꯕꯗꯣ ꯋꯥꯔꯛꯄ ꯁꯥꯕꯅꯤ ꯀꯥꯟꯅꯔꯣꯏ ꯅꯤꯡꯊꯦꯝ ꯑꯩ ꯆꯠꯂꯦ ꯊꯣꯏꯕꯤ ꯊꯣꯡ ꯊꯣꯏꯕꯤ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯊꯣꯡꯉꯣ